channel asibu miyang tabirba pungnamupu Gorbachov taram okjari. Ngasigi video asi lupa lising kun mangagi makhada leiba Khwaidagi Faba Phon Ahum khagi matangdani. Ngasigi video asi lupa lising kun mangagi makhagi dalaiba phone sing compare tawraba matungda Khwaidagi Faba Ahum khangalaga semjaba video ni. Maramdi lupa lising kun mangagi makhada leiba phone lainabagdamakta thiba matamda henna lainabagdamak tentakna semjabani. Asigumba video asi makhata na yengbinabagdamakta channel asi subscribe tawbiyu video asi busu like tawbiyu pukning thawgatpinabagdamakta video asi matang asida haujarage. Ngasigi list asigi ahum subada leiba phone asi Xiaomi gi Mi 10i ni. Hairiba phone asida Snapdragon 750G processor, battery da 4820 mAh ke battery, loinana 33 watt ke fast charging support toy. Hairiba phone asida camera da 108 megapixel ga loinana camera mari, selfie gi damakta 16 megapixel camera, aduga loinana phone asi 6GB 128GB ga loinana lakbani. Hairiba phone asida 120Hz ki screen refresh rate, type C port, dual 5G support toy. Phone asi Corning Gorilla Glass 5K protection su yauri. Hairiba phone asi design da yenglaga su yamna fazaba adungba phone amani. Adomna lising kun mangagi makhada phone laibina magidamakta thibiba oiragadi hairiba phone asi laibada yamna magfaraba adungba phone amani. Ngasigi list asigi makhataba phone sing asu khangbinaba loinana adumgi phone khandokpada line abagidamakta video asibu loiba phawbu tang miyeng tabiyo. Ngasigi list asigi anisuba amasung anisuba position da leiba phone asi OnePlus ki maikhaidagi OnePlus Note ni. Hairiba phone asi processor da Snapdragon 675G, battery da 4115 mAh ki battery yawi. Hairiba phone asi su 30 watt ki fast charging, camera da 48 megapixel, 8 megapixel, 5 megapixel amasung 2 megapixel gi camera marina maningda yawi. Selfie gi damakta 32 megapixel amasung 8 megapixel gi camera anina selfie camera oina yawi. Phone asi 12GB 256GB gi loinana lakpani. Phone asi 90Hz ki screen refresh rate oiba Super AMOLED ki display piri. Phone asidasu in display fingerprint sensor na chingba anoba features ka loinana yawi. Hairiba phone asisu 5G support tawba lupa lising kun mangagi makhada leiba tungi damakta su yamna faraba adumlaba phone singi manungda amani. Hairiba phone asisu adongi apambagi matung inna lupa lising kun mangagi makhada leiba phone lainabagi damakta yengba matamda leiba yaraba adumlaba afaba phone amani. Ngasigi list asigi iroi loibada amasung ahanba position la leiriba phone asi Realme gi X50 Pro 5G ni. Hairiba phone asi launch tawba matamda lupa lising kun mangagi mathakta launch tawkiba phone ni adubu hojiki matamda offer ga loinana lupa lising kun mangagi makhada leiba yaraba Khwaidagi Faba phone ni. Phone asida flagship processor Snapdragon 865 processor yauri. Battery da 4200 ki mAh ki battery ni. Hairiba battery asibu 65 watt ki fast charging na support tawga charger ga loinana piri. Hairiba charger asina minute kuntra mangada adongi phone adu mapung phana 100% charge tawbungami. Camera da 64 megapixel, 8 megapixel, 12 amasung 2 gi camera marina maningda yauri. Selfie damakta 32 amasung 8 megapixel na camera anina selfie camera oina mamangda yauri. Hairiba phone asisu Corning Gorilla Glass 5K protection, 8GB 128GB ga loinana lai, 90Hz ki screen refresh rate oiba Super AMOLED display, in-display selfie camera ni, in-display fingerprint sensor, NFC, liquid cooling amasung glass design oiba adugumluba yamna fazarba phone amani. Hairiba phone asisu lupa lising kun mangagi makhada leiba adugumluba leiba yaba afaba phone amani. Masini ngasigi oiba lupa lising kun mangagi makhada leiba Khwaidagi Faba phone ahum ka kangatchabagi video asi. Asigumba video asi makhata na yengbinabagidamagta channel asibu subscribe tawbiyu video asibu su like tawbiramu. Ngasigi na di matang asida loisinjari Gorbachov na yengbiraba punampu amuk hanna thagatpa phongtoksari.